Malem sinba thungna Christmas kumhai pangthokna bagum Manipur su star asigi tongan ba mafamsingda harau tayamna Christmas kumhai pangthoknari. Prabhu Jisu pokpa numit December 15 ngasigi numit ase Christian lining chatpasingna senglaba numit amani haina chetna lobaga loinana numit asida Christmas ki kumhai pangthoknari. Kumhai ase Imphal gi Chingmairongda leiba Manipur Baptist Convention MBC Center Church tasu ngasi ayuk anganbadagi hongna lining laison gi thoram kaya pangthoktuna amadi Prabhu Jisu gi mikhai sak sonduna Christmas ki thoram harau tayamna pangthokki. Thoram aduda tongan ba mafamdagi lakpa Christian lining chatpa miyoi kaya na sarug yapaga loinana labdam asigi CSO singi mihut kaya su sarug yaki. Kumhai asigi yaifa paujal piraduna MBC Center Church ki pastor Reverend Juan Kamang Daimay na hai. Miyoi ba kudingmag hagchang amadi thawai panba ngaktani aikhoi isa na isa nungsibaga loinana atopa singbusu nungsiba haibasi isorgi pautakni. Wakalon asi Christmas pangthokpagi nunggi oiba wakaloni kumai asigi paujeldi aikhoi mioiba khudingmag nungsi janana hingbaga loinana amana amabu ikai khumnasi haibasini tongan ba lining lichat chatlabasu aikhoi na mipum khudingmag ikai khumna batai amadi makhoibu nungsiba changi haina mahangna phongdokhi. Mahagna hai iramdam Manipur asida tangdulai taba purake hairabadi ngakpi heiba kokpi ba amadi yazaba ngamba mathautai aikoina isorbu ningzaba khagnatana kairo laikai amadi mioiba khunaibu nungsiba changi haina mahagna makha takhi. Dharma atotopa Hindu, Islam, Christian, Buddhism tungan mal sana mihi adu dar so pe ikai khunasi respect to si honor to si haisi thamjamni aduga loina khoi Manipur sida iramdam sida karamaina khoi shanti tandu leitaba amaka khoi leisi habitarity ekhoi background punamaksi ekhoi history punamaksi khangye adursu ekhoi amamambu khoi accept to bi ba se dakartai aruga nungsi ba se dakartai aruga kopi basi ekhoi misi practice to da ba yade maramdi isona khoi busu nungsi khrabani kopi khrabani na khoi Manipur iramdam da karamaina khoi si nungsi chana shanti oina pan bangam gani haidi iso busu ning batai aduga khoi kerele kai khoi chino miamsi amamambu khoi accept to batai nungsi batai aduga himinasi haibsi isi Christmas ki paujel amuka dumaina as a religious leader ama on thamjaban Kumai asi yauba lakiba kakching SCG MLA mayang lambam Ramesona hai senglaba Christmas kumai asina lakpada Manipurda khundariba Christian lining chatpasingda yaipa paujel piri kumai asina lakpada lamdam asida tangdulai taba purakpaga loinana yaifaba amadi nungsi chanaba lamdam ama oibo oirasanu haina mahangna makha takhi. Ngasigi thawram aduda thawramgi messenger Reverend Dr. Molaring Monsangna the word dwell among us John 1:14 haibihiramda wangangki loinana Christmas greetings ki paujana IAS officer Dr. Nailanthang Talian napiki tungda Christmas ki chaklen amasu punna chaminaki. Hanaki Christmas na lakpada Manipur gi Christian brothers and sisters amadi elder singbu ehangna Merry Christmas, a very Merry Christmas wish taujari aduga Christmas na lakpada Manipurda santi nungaiba chaukhatpa purako eresunu haina ishor gi mafamda kurumjari. Akan basafu kayama laklabasu Manipurda separate administration pibagi wafam laiti haina BJP ki central leader singna kara khanna phongdopa lekrabani miyam pakhat piganu haina BJP Manipur Pradesh ki president adhikari mayum sardhana phongdorakli India ki prime minister oiramba laikhidraba Bharat Ratna Atal Bihari Vajpayee gi mapu kumon ga mari leinana ngasi nitaipa chuthekte leiba thambal sanglenda pangthokiba Atal Susasan Sammelan gi thoramda wafam ase phongdokladuna mahakna hai Afaba governance haibasi miyam ga punna chatminaduna miyam gi yaifaba thabak tawba adupuni Congress na BJP asi communal oiba party ni haina kayara khanna marau sirabasu BJP gi wakalon karino haibasi miyam na hena khangdaraba wafamni Amarom ngasi Manipur da thokliba irang asina maram oiraga miyam na BJP da khara warawi haibasi khangi miyam gi pendaba sauningba natraga suggestion khudingmak BJP Manipur Pradesh na central leader sing da khanganduna lakli miyam gi apambagi mayokta BJP na kaidonungda thabak tawroi haina mahagna haiki Atal Susasan Sammelan ga mari leina wafam paladuna mahagna hai malem gi phampakta India na nuclear nation na moirak pangam khiba si laiwei kraba
Atal Bihari Vajpayee matamdani. Chaukatpa leibaksinga afaba mari thamnanaba mahakna paikhalamba thabak thausil kayana India asi superpower amagi thakta lakpa ngamkhibani. Atal Bihari Vajpayee India gi ahanba non-Congress Prime Minister ni. Mahaki asan bamidyang amadi mahaki haithoi singthoi sing aduna India asi malem gi leibak kayana ikai khumna ba udlibani. Mahakna Prime Minister oiringai matamda pangthokiba singthaningai oiba thabak singi manungda kumjali singamaga chamapan marifutara nipan gi Operation Sakti. Pokhran Nuclear Test kumjali singamaga chamapan marifutara mapan gi Lahore Declaration kumjali singamaga chamapan marifutara mapan gi Operation Vijay. Kargil war amadi ahan boina Northeast State singi oiba tonganba Donor Ministry linkhalamba asi panba yai. Northeast India chaukhatana India chaukhatpa yaroi. Maramaduna Northeast India da akhanaba mideng thamduna donor siamkhibani. Nation First haiba wakhalon asimaksu Atal Bihari Vajpayee gi lengdraba wakhaloni. Mahaki wakhalon asida tunginaduna ngasidi BJP su Nation First Party Second Self Last haiba ideology asida chatli. Mahakna hotna zaramba amadi mangzaramba Sarvashresth Bharat ki manglana du mangfauna hanba ngamna ba aikhoi punna hotna minasi haina mahakna makha tana phongdoki. Manipur kaiba yaroi na khoina ngasi lauri basi mai hauron da gedu Manipur kaiba yaroi adubu Manipur bu karamba political party na karamba matamda aikhoi dagi tongan ba aikhoi gi part khara mangi bagi haibase masisu mayam na khangbiraba ngakta masida Bharatiya Janata Party ki commitment amakak aina panjaning bada nationalism and national integration na haidana aikhoi ahanba wasak ta yauriba asigumba aikhoi wasak ase masina aikhoi punamak si punsilakanda ngasi maksu leijariba aikhoi iramdam ireba kaiba yaroi haidana ngasi Bharatiya Janata Party karyakarta khudingmakna chap manana koi leptana leiris Atal Bihari Vajpayee gi matamda tongan ba scheme mayam paikhat pirami donor gi da aina hanjan jadraga su yam sengna North East da special aikhoi gi miyeng sangdana aikhoi hangraba Bharat Sarkar da hangraba senthang bhawba amuk khanna masomda aikhoi thadaba yana na lambi semdana adugo mantralay lingdana koi development mayam amakak akoi tawbigi Ngasigi thawramaduga mari lainana BJP Manipur Pradesh ki General Secretary K Saratna hai India ki Prime Minister oiramba Atal Bihari Vajpayee ki mapok asi yamna tangba mapok amani mahakna pangthoklamba thabak thoram mahaki wakhalon yamna pidamningai ni Congress Party gi divide and rule policy na leibag asi machoi tahanduna furup amaga unaba fawba yadabagi phibamda leiramba adu mahaki shasan matamda aikhoi pumnamak punna chatminnaduna Apunba Bharat amagi saktam sagatpa haukhibani. Ngasi BJP ki karyakata pumnamakna chatliba lambi asi Atal Bihari Vajpayee amadi BJP ki founder leader singna yatpiramba liklam aduni haina mahangna haiki. Congress matamdana lambi thong phanba yade karigino lambi thong pharadi aikoi voter si mapan thorakani chakhatpa state atene chake harakani moina adugumba chakhatpa do uradi aikoi the vote piraroi aduna moise lambi thong chakholan be adi mapan thon be adi thanamba BJP ki matamdana kaidoba mayam se amaga samjanadana amaga idea exchange tawnadana pau phawdoknadana akoi masengi marakta country sigi manungda leiriba leba asing manungda leiriba community punamak se masi idea exchange tawnadana tawnantaba yadi haidana khanbaga loinana akoi ki wakhalon se awang thakta pukana bonaramba congress ki namthuna bonaramba indhana bonaramba Gari to minarga indhara thanam adu gi bapta torma Congress Party na adubu adugumba indhara mayam do Atal Bihari Vajpayee sarkar par ko matam lagi thangal le haraga pukhat le haraga madubu khoi achumba lambida chakhapa lambida pukhat bhona ramba adugumba lusing mamani ngasi khoina honariba punno ga se lusing baduna yatpi ramba lambi mahana thambi ramba sembi ramba lambi do adu dane be khoina salise adu iba taragadi aikhoi punamaki thamoida Atal ji ki kathokpa Atal ji na pamdaramba aikhoi di kathokpana aikhoi ithau oigadabani BJP ki worker singna ngasi kadai da kachin koya da kari leri kari awana tari kari khudongsa do leri haibase ngasi BJP ki lusingba singna worker singna pirak pa daita duni ba khoi ngasi pangthok chari
Ngasigi thoram aduda party gi president adhikari mayum sardana luchinglaga hanagi union minister MLA sing amadi party gi karyakata singna Atal Bihari Bajpai gi photo da laisu katuna ikai kumna butki. lamdam asida thokliba irang asi kanagi khuzil thorangna thokhankhibano haibadu thidoklaga madugi mayokta lebak miam punna leminabagi tangai fadaba adu lakle haina UNLF ke hanagi chairman ningthemcha sanayai mana phungdurakli IDP sing masa masagi mayumda hanjil hangani haina lengakna lauthokhiba adu thabakta onthoknaba kokomi gi miteng makhada hose lamboi khongnang khongda changsiliba relay sit-in protest kamari leinana ngasi pangthokhiba mifam amada wafamasi mahakna phongdokhibani mifam aduda ningthemcha sanayai mana hai hauzik lamdam asida thokliba irang asina maram oiraga lamdam asigi senmita achouba safu amapiri ngasi ekhoida temshinnarakliba sing asi kadaidagi lakpano haibado munna thidokminaba changi amaromda phongna singnarakliba sing asigi marumda achouba force ama leiri force asi tarai ba force nate haibasi aikhoi punna khangminaba mathau tai phongna singnarakliba sing asi thengnage hairabadi aikhoi pumnamak wakhal meeting manana amatta oina leminaba changi aigi lob aigi furukki wakhal thadoknaduna punna leminadrabadi aikhoi tunglam chat kanba wagani haina mahakna phongdokhi mahakna makata na hai lanjenaduna leiriba IDP sing mayumda hanjinnabagi miyamna changsiliba khongjang asi ngasiga tharaga numit kun manga sujilakle miyamna chatharakliba khongjang asi lemna manghan bachumloi manghan famsu thokte khongjang asida lengakna wakhal meeting hongdana adumak leikrabadi makhatana karamba mongda democratic oiba hena kansinba khongjang changsin kani haibadu mangjongna khana hoba chummi haina mahakna makhata ki Ilmu ngamada angan pokki saagse angan ani bawa pokki jawa pokki jawa masih tongan umur mayamale aku population handal kori macam gizinjar proses food saba habidi ready saba da ekta produkta begitu kaitho saba ya ba wajan mayam yawa ba macam jak asa pun mayama adagi koi aduna taba low sing over scenery ba chemical fertilizer different adagi kila napi ila mayam asma adagi akhoi nutigi scenery asa thauga oyan apsinu mayam ama nutigi cha risk koi fu sen nu chemical sing yaw aduna di akhoi da fu nu ba signal ko sing sika kanatana nutigi akhoi na scenery ba cha ro adu maduna sokje leiba phemadi phongdi uidaba Manipur da pangthokani hairiba delimitation amadi mikok thibagi matangda state asigi political parties sing yawba mifam ama lakliba tangkun tareta campaign for just and fair delimitation JFT na silaga pangthoklagani mifam asida political party gi mihut singna party gi khena bathamdana saruk yabinaba JFT gi convener Jitendra Ningumbana appeal tawrakli JFT na paring naina chatharakpa campaign gi manung chanangasi Imphal East District ki Moirang Kampu Khewa Bazar da pangthokiba miyamgi oiba mifam amada wafam asi thamladuna Jitendra Ningumbana hai delimitation amadi mikok thibagi matangda MLA singna mapung oiba thodang lawdrabadi awaba phibam ama mayok narapa yabagi phibam leibadagi political party sing yawba mifam asi pangthoknaba thaurang tawbani lamdam asida NRC natraga manaba kanglon ama chatna hanjiba phawba Manipurda mikok thibagi thabak amata chathaba yaroi haibagi firep hongba leite Manipur miyamna mikok thibada athingba piba leite param chumna pangthokpiyo haiba khaktani haina mahakna makha takhi man India government tali demand tawraga pidabsu yam yawe adubu handaki tanjasidi demand pidaba yaw rai ado demand pina bolo matamda Manipuri miyam khakda masi koi karato bigano itho bigano lebiriba political parties sigi magi akanba magi lebiriba koi tongan ba BJP ki Congress ki eduga to lebiri mo am sina magi akan mistake nam lepum to Manipur kana for the future of the Manipur ki aduna leiriba pum sigamari renana lagi tang tare sida koi lamyan ba sangen da pung tara mat tabu tamda political parties singo ba conclave before ama ako on the akogi kana da akogi on issue of the census and the delimitation pangtokani khana nainabagi mifam aduda saruk yakhiba JFT ki finance secretary Sunil Karam hai
State amagi mikok thiba haibase state adugi fibam yenglaga thigadabani. Karigumba state aduda charangnaba fibam ama leiraba natraga natural calamity thoklaba natragana hatna sunaba amadi ising ichawna chingbagi awaba fibam mayuk narabadi mikok thibagi thabak paikhatpa yade. Manipur gi oinasu hauzik national highway singda maitai chatpa yadaba amadi maitai kuki anigi marakta unkhatnabagi fibam ama leiribani. Asigumba fibam asida India lengakna ngami haibagi matagum namfuda mikok thiba haukrabadi state asida hauzik oiriba tangdu leitadabagi khudong chaba asi lauraga kuki singna kuki refugee kaya mikok thiba asida hapchin khigani. Karigumba mikok thibada kuki refugee sing yaukrabadi makhoi India ki citizen oikiba tabani. Matam adudadi kuki refugee sing adu mitokni haina laubagi hak leirakloi asigumba kaya asi leibana illegal immigrants sing ningthina khandokpa loiraba matungda niyom chumna mikok thibagi thabak asi chathabiyo haibani haina mahakna makatana fongdokhi. Ada ingchong lising ani ki tara mathoi chahi tara lerga muk thiba matamda matamdu da ngasa heri do singda mama koi hengat khre adudi hengal limmi mi singje kaya no kaya kana amana table na amana aseng mami mapandi puchalpa mi jing hengal e adoi tadi madu yaroi hadana amuk khana recount torkana khulai paiba singna namna changhal laktawa thong lo laga lerpa si bakta normal situation oraba phawda karimte irang leitri phawda Census thibada lana thijilagani somna kaki oriba jati amga community amga sangna ba yadaba jagada ai khatna thija ba yabagi khuda chang sama piragadi mitop singse tanja sida chana Indian citizen ama aina yaba ponama kaki sangchin kibagi achauwa anta ki census sina ai koi NRC kuma tahudrgadi masi yaro hebagi akanba campaign ama tawbagi mathok tai na khona thamjaninge. Manipur gi state animal sangai gi maming asi Wildlife Protection Act 1972 gi Schedule 1 mammal species ta thamin oina isile haina Manipur gi maming leiraba environmentalist Dr. Khangembam Samungona nungnang ba phongdorakli. Wafam asi Manipur University da chathakiba Manipur Science Congress 2025 ki plenary session gi presentation pibada magna phongdokhibani. Dr. Khangembam Samungona hai Sangai gi maming asi Wildlife Protection Act 1972 gi Schedule 1 mammal species ta thamin oina isiliba si Manipur Science Congress ta puthokduna lokat from thokpa sing lokat hoba kanagani. Bro antler deer hairaga su khangna riba sangai hairiba saji makal ase critically endangered oiraba saji makal amani. Sangai asi Wildlife Protection Act 1972 gi Schedule 1 gi makhada su protected species oina leiribani. Asigumba yamna maru oiba sa makal asigi maming thamin haina Wildlife Protection Act 1972 da palliba asi laibak thibani. Wildlife Protection Act 1972 na protection piriba samakhalasi South amasung Southeast Asia da fangliba thamin hairiba samakhalasira natraga Manipur khakta da fangliba sangaira hainasu mahakna hanglakli. Prime Minister Narendra Modi gi Vikshit Bharat ki makhada chatharakpa Sansad Khel Mahotsav English singani kun manga ngasi lotion khrei Manipur gi oina video conferencing gi khuthangda Palace Compound leiba Sudarshan Wal Vidya Mandir da pangthokiba lotion bagi thoram atuda Rajya Sabha gi member Ningthau Sana Jaubale Semba Directorate of Youth Affairs and Sports ki Director Mayengbam Veto Olympic silver medalist Saiko Mirabai Boxing coach Ibomcha Olympian N Kunjarani amadi Olympian Chinglin Sanana Jingbasu Sarukyaki Thauramadu saruk ama oina lebak asigi hanagi Prime Minister Atal Bihari Vajpayee gi photo da haikat lekat tamna ikai khungnaba utki Thauramadu da Rajya Sabha gi member Ningthau Sana Jaubale Semana hai kumja English singani nifutareta Indiana British ki makutagi ningtam khibagi chama suba chahi oigadawribani hairiba matam asida India asi malemda mangjul thaba chawkhatpa lebak ama oinabagi pandam Prime Minister Narendra Modi na thamli masigi saruk ama oina Sansad Khel Mahotsav hairiba sanaroi singi campaign asi chahi asigi August 18 Major Dhyan Chand gi mapok numit ka mari leinana haudokhibani Vikshit Bharat ki pandam phangnanaba lebak asigi naha sing masa mau fana leiduna sana khotnabada mai onsen hanba amadi lebak ki damak thabak tawba haibagi wakalonda Sansad Khel Mahotsav asi pangthokpani haina mahakna phongdokhi भारत की हजू लेबा पॉपुलेशन से कोई यूथ से की पॉपुलेशन से ना याम वांग लेबा
aduna youth sing sigi matam dani hojiki Viksit Bharat ki matam si lakatoi basi kasidagi sahi kunga nithoi gumba wani aduna youth sing si masama phaba tinjang kaijang daba aduga sanu khonaba aduga masama phanalaga mariba siba honaba kanba thamoi sengba alumba youth mayamama sengbat page dungba wakhalonduda sigi tholomji pangtokpani aduna tholom sigi thimsu kaya hageda koi fit youth for Viksit Bharat adumai hai haidi naha singje fit oina lerega lakador badu bai koi develop Bharat da naha singsina phajana koi Bharat si pohong na makona sapot badu Bharat hamba koi henna bi dum palong du ma samu boba naha bayam se wakhalon da sigi sangsad kherma sobje pangtokpani Imphal East District ki manung chana laiba poiropa local da angan fau unaba Thobal Multipurpose Project ki right canal da ising thabirakpagi damang poiropa Local Farmers Development Cooperative Society Limited na Water Resources Department da thagatpa phongturakli hiramasiga mari lainana Andro SC ki Thambal Nukaithil da pangtokhiba paugi mifam amada poiropa Local Farmers Development Cooperative Society Limited ki Secretary Khulem Tomchawna hai Mamangi nongju lorok matamda low pari lising amaga chamanga rom ising na thumjin khibadagi lawmi sing awaba pibam ama mayok na duna lairibani awaba sing adu dagi khara makhai koknaba lawmi singna angan fau unabagi damak Water Resources Department da ising pibinaba hairubada yabirakhi Hauzi ising thaba horabanina poirokpa local daki nongpo kaithil manbita lairiba Thobal Multipurpose Project faubagi canal paring asida phunjilamba amasung palthinglamba kaya sengdoklaba matungda poirokpa local fauba ising yorakpa ngamkhibani makha tanasu mathau taba ising phanganduna lawmi singgi awaba kokhanbiu canal asina lawfam kaya ama ising pirabanina isitnaba amade ngaprum phanaba palthingba laibak tawkhairaga ising lobana chingba tawbigenu Lawmi singnasu isingi tax matam chana thidoktuna khudongchaba singasi mapung phana lawminasi hainasu mahakna makhatana phongdokhi asida ising pibiriba ekoi farmer mayam bunung sibiriba akoi chief engineer akoi water resource ki additional chief ACEE moi mayam na ekoi farmer jibo amtang nungsibiu farmer mayam nasu akoi water resource ki department ki thau pubiba punamak puju koi farmers ni ko nona thagachari loina na sigi ising tharai ba paring sida aikoi gi kana gumane ising longningi haidana he khogaraga lawba adagi law loga ju eta koi gi kaino sida koi khonung sida kamchen biba adagi koi kaino ma ngapum tan bagini khangde koi isit bagini hangde palekta thingjen biba aikoi sigumba mayam je tawbidana ba aikoi kaino gi site gi aikoi society amadi farmer site gi sintang tawbidanaba aikoi haijari National Blood Transfusion Bill Inglisingani kunmanga athuba matamda chatnahalu haina Federation of Indian Blood Donors Organization FIBDO delegation team amana Parliamentary Affairs ki Union Minister Kiran Rijiju ga unaduna takshinkhrei hiramasi ga mari leinana FIBDO Assistant Secretary Moirangthem Premjit na thadorpa cherul amana hai bill asi pass tawhanana ba hotnabada angam mathodang logani haina Kiran Rijiju na thajaba pirakle leibak asida voluntary blood donation amasung blood transfusion service ki system da ahongba kaya purakna ba hotnabada haukiba chahi taramanga asida FIBDO na lokhiba thodang sing adu Union Minister Kiran Rijiju na thagatpa phongdorakhi unabadu bill asigi draft ta yauriba closing adu kupna nainabaga loina India ki blood management system asi matau karamna hongdokadagi haibadugi matangda su kupna khanaki masida natna singtha ningai oiraba bill asina India ki blood transfusion ecosystem da strict quality norm chatna hanba sungamgani haibagi thajabasu delegation team aduna piramki haina cherol asna makatari Christmas kumhaina lakpada punna hingminanabagi paujal asi paktat nana sandokhiduna Manipura tangdu leita bahanjilakpo oirasanu haina social activist asang kasarna phongdorakli Kamjong district ki manung chana leiba Chadongpulda ngasi pangthokiba Christmas kumhaiga mari leinana wafam asi phongdokladuna mahakna hai ngasi pangthokliba Christmas ki thoram asida Kurai Seizang amadi lamlai yauna tampaki tongan ba mafam kayadagi ahal laman sing yauna miyoi kayana saruk yaba asimak nungaiba poi masina yelhongaidagi nungsi janana hingminnaraklaba singmi tami anigi marakta leiriba senglaba mari adu amuk hanna chesilhalle masina nungsi janana hingminnabagi paujel su paktak nana sandokpada chauna mateng panglagani Christmas kumahina lakpada Manipura tangdu leita ba hanjintuna
ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ 2025 की क्रिसमस असिदा आगे चादों न्यू साइट असिदा इचिनाव तंपाक्तगी खुराईगी केंद्रदगी मोय अहलामा मी यंखै हेनसु अदुगा सेचांगदगिसु लमलाइदगिसु मयाम अखोइगी क्रिसमस दा सरुक याबा यावबा लाकपसे अखोइ खुनगी ओइना अहलामा मयामना नुंगाइबा फोंथोकचरी अदुगा अखोइ मयामनासु नुंगाइ मरमदे सुमाइना क्रिसमस लाकपदा अखोइ चिमी तमी पुन्ना इचिनाव तंपाक्तगिसु लारगा आइगी खुंदा लाग्रगा अखोइ चाक चामिनबा क्रिसमस याउमिनबा क्रिसमस तौमिनबा केरोलदसु मतेंग पानबा हाइना अखोइ पांथोमिनबा हाइबसे यामना थमोइदा अखोइ नुंगाइ असुमाइना अखोइ अमगा अमा मतेंग पानबा अदुगा अखोइ इचिनाव क्रिश्चियन सिंगी डॉक्ट्रिन दी अमगा अमा नुंसिनाओ मयामबु पिजा पिथाओ इंगना चिंगना लाइमिनाओ हाइबसे क्रिसमस असिगे मेन मेसेज नि अदुना जिसु क्रिस्ट लाखो पोक्वाइसिदी प्रिंस ऑफ पीस हाइबनी अदुना मणिपुर पुनबदा शांति इंथब तपथब पीस टू लेरसनु हाइबसे चादों न्यू साइट चादों विलेज की तरफ तगिसु मणिपुर प्रजा मयामबो अखोइ पाउजेल थमजरी। मिटोप मियान जाना लेबाक असे ngakhaloisi अखोइगी लेबाक अखोइना ngakcheduna mara chetpa lamdam ama oinanaba hotnaminase haina Justice Committee Anglo Manipuri War Englishing ama chanipal marifutara mathoi gi chairman Joy Chandra Konthauzamna phongdokre ngasi Imphal East District ki Thayong da leiba Holy Cross Catholic Church ta pangthokiba Christmas ki thauram amaga mari leinana wafam ase mahakna phongdokhibani Thayong khulgi ahal oiraba singda ningthamphi khudol tamduna pangthokiba thauram aduda Justice Committee ki Chairman Joy Chandra Konthauzamna hai Manipur da thokliba irang asina maram oiraga miyam awaba phibam amada hingli hena wariba singna relief camp ta changjafam lodana leiriba IDP singni maraksida nong masoidana siragadaba mioi aikhoigi marakta yengthina duna khatna chainaba tattana thokliba ase thadoksi madugi mahut aikhoi masalgi marakta leinariba aigi haiba apikpo wakhalon sing adu thadoktuna mahausa gumtangdu leitaba lamdam ama oiraknanaba aikhoi punna hotnaminase amadi Christmas kumhaina lakpada lamdam ase ing tappa lamdam ama oirasanu haina mahangna iswargi mafamda thongnikhi ngasi pangthokhiba thauram aduda Justice Committee Anglo Manipuri War Englishing ama chanipal marifutara mathoi ki Chairman Joy Chandra Konthauzam Committee asima ke Vice Chairman Khetrimayum Somrendro Kom Union Manipur ki President Sarto Ahau Kom amadi Thayong Village ke Chief M Achung Kom na athoiba mitunglen sing oina sarugyakhi अखोई मसीगी ममांग द थोकिबा लांद मरम ओरगा कोम से अखोई मतु नाम सुब यारोय कोम दि कोम ओइने हिंगदम नि हाइबसे असिगी सिगुनबा कोम यूनियन की प्रेसिडेंट ना अखोई यूनाइटेड कमिटी मणिपुर की प्रेसिडेंट द वफम कया थम मतुंबा अदु ओइबा तारगदि अखोई की सेक्शन फिरेब असे अखोई लंबी थोंबा थोकनबा अखोई हाइलिबा थबक थोम सिंजे तौ हाइना अखोई मफम खुदिंगी सेक्शन तौरगा ngasi phawda haiba lan sida songpan ngkide masisu aiko kom union ga chowa thabak amani kom union ngasi pangthok liba thabak nation gi thangta amadi state ki thangta state level program khulaiba mayam se ko mari lena ba aiko adugunba manipur government amadi india government da aiko tangnarga thabak thorom mayam ma pangthok nanaba sem sagi haibu thamjage Christian lining chatpa singi khwaidagi maru oiba kumhai ama oiriba Christmas kumhaina lakpada lona thingkraba lalolob Revolutionary People's Front RPF ki Minority Affairs Secretary Y Shyamna yaifa paujal pirakli lalholub asigi Assistant Secretary Publicity Bangkim na thadorokpa yaifa paujal gi cherol amada wafamasi palladuna hai Yalhomi Singh namduna masagi lam thadok halaga lanjen nahan bahai basi sembi ba mapuda achauba maral amalangshin bane maram aduna kumja Englishing ani kunhumdoi gi May 3 dagi Manipur gi Yalhomi lising humpu henbana masagi maram dammaktada lanjen nahanduna mayum makai thadok hanba amasung asi ananang handuna mama mapa macha masu kaina bagi awaba kaya khangliba asi langjaba maral pumba India lengak na phangani Lord Jesus Christ na mapu ibungo giya thang matung inna miyoiba khunai gi marakta mi oina poktuna miyoiba khunai bu achumba lambi da lamjing na bagidama achum aran gi lambi takpiri Jesus Christ ki maru oiba paujalti male masida ing tapna nusi chanana hingna ba haibasini nushibada akiba thoichat wangchat na ba minamba aran ba yaude maramaduna male masida ing tapna hingminna bagi khwaidagi athoiba lambi di
mi amaga amaga nungsinana hingminaba haibasina Jesus Christ ki paujel Lord Jesus Christ masana cross ta thawaina pontha pi kriba ase miyoiba khunai gi mahut sinduna pap ki lambi dagi kandana bagidama taibang mapu gi maphamda changjabani amasung lambi sembi rambani mahaki ngakpi haiba amadi thauzal haibagi matik putung induna lamdam asida khundaminariba itil inau pumnamakna aikhoi masal gi marakta soi khilan khiba sing ngakna duna nungsi chanana hingminaba haibase Jesus Christ ki apambani India lenga ki akhuba mityengna aikhoi masal gi marakta tokhai tahanana ba chatharakliba thausil amadi yalhomi sing yotsinana ba hotnariba lalong sing thengnana ba amadi ngakthoknana ba aikhoi gi apunba pangal sagatpa mathau tare haina cherol asina makatari Christmas kumhaina lakpada miyam maruoina Christian lining chatpasingda Minorities Development Forum Manipur MDFM na yaipa pausal pirakli MDFM gi chairman Said Hedayat Miraina thadorpa cherol amana hai kumayesuna lakpada maruoina naga singge haraute yambada saru yari loinana Lord Jesus na lamdamasida ingtapa amasung nungsi chanana hingminabagi mangol pina biramba oirsanu hairi Kairao AC ki manung chanalaiba tongan ba khul kayada Imphal Urban Cooperative Bank Limited ke hanagi director Dr. Longzam Suranjoy na koina chatuna Christmas kumhai sarugya khrei Dr. Longzam Suranjoy gi khongchat aduda funal maring chingthak chingkha funal maring khunau sandang senba maring karpur sungba maring tamram poiro amadi chiru na chingba khulsing da chatuna Christmas kumhai sarugya khi khongchat aduga mari leinana Dr. Longzam Suranjoy na hai Christmas numit asidagi hauraga lamdam asida khundaminari ba chingmi tami ani gi marakta hena achetpa mari thamduna lakadawriba chahi kumja ingnesing ani kuntaruk asida kairau AC khakta natana Manipur pumbada tangdu leitaba ingtappa hanjilakpo irasunu haina mahakna phungdokhi Sok lising ani ka kun ka taruk lakpa matamda santi oiba tangdu leitaba nungai aipaba punsima loina na singmi tami ani ki aset pamari lay nabaga loina na koi puna manungsi sana na lemin na si haiba wakalon aduda paujel pujabaga loina na asigi sigumba thauramasi saruk yaba laksabani aina mapam asta lejari koi sandang semba maring kunjaugi koi community hall tani sidana taba topa koi community hall sing amasung search sing da satsari hairaga koi mayam ga loina na koi Christmas ki ya paujel pijaba loina na koi punamak nungsi sana na himinarasi haiba pandam duda saruk yajabani North AOC da leiba Raj Medicity Hospital na Khangabok Jilla Parishad ke hanagi member Khundrakpam Raj Mohan amasung Khangabok Part 3 da leiba club amasung self help group singa pullaga hospital asigi health and wealth card sabagi camp ama Khangabok da leiba Popular Youth Club ki community hall da pangthokre miyoi lising amarong ki card sakeba camp adu sinbada yaukiba club amadi self help group sing adudi Rising Union Club Popular Youth Club Thabaton Social Welfare Club Anoba Mangal VLF Chaukat Khongthang VLF Sinthalema VLF amasung asagi pangthungni Thauram aduda Raj Medicity Hospital ge chairman amasung managing director Haubizam Rajan Hai Hospital asina haukiba matam kayadagi miyamgi yaifana ba thaurang kaya paikatuna lakli ngasi Khangabokta pangthokliba asigumna Manipuri tongan ba mafamsingdasu pangthokpa leikhre matungdasu pangthokhigani ngasi su Khangabok yauna tongan ba mafam marida health card sabagi camp ase pangthokli ngasi sariba health card ase lifetime validity oigani health card asina imung amada miyoi taruk fawba chap manaba kanabasing adu pigani Masina Raj Medicity Hospital da ana laying chathabada ana laying mal hospital buildagi chada kunmanga discount pigani OPD yauna atay diagnostic service sing dasu chada kunmanga discount pigani amadi hospital asigi pharmacy dagi hidak leiraga chabadasu chada taramanga gi kanaba pigani hauzikmakki oinadi Raj Medicity Hospital da blood bank leitribanina hospital asida lying balakpada atopa mapamdagi blood lokthok lokshin tawagi khudong chadaba kaya mayoknari Maramaduna handak sangana ba thaurang tawriba anoba hospital asidadi blood bank ki tongan ba floor ama haptuna blood ki awaba kokhan bangam lagani haina mahakna makhata ki Alu ni dinner bona da la bari duna la manga duna la tara duna san abegi nanti no ni ranta unira adun pir lege ko bulu aduna san la bari khata ba dilma ku program tanda Jadi apa hasil dari dalam siapa boleh? Dalam ini siapa kamu boleh berponi? Atau karena mau nak orang boleh berponi semua kayak itu jadi gol benar soalnya kalau
ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 38ꯗ ꯋꯥꯏꯊꯧ ꯆꯦꯡꯒꯩ ꯆꯤꯡꯗ ꯂꯟꯒꯤ ꯃꯕꯦꯝꯃ ꯏꯃꯣꯏꯅꯨ ꯊꯧꯅꯤꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ ꯆꯦꯡꯒꯩ ꯆꯤꯡ ꯏꯃꯣꯏꯅꯨ ꯊꯧꯒꯜꯂꯨ ꯋꯥꯏꯊꯧꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯃꯣꯏꯅꯨ ꯑꯍꯣꯡ ꯑꯆꯥꯎꯕꯤ ꯏꯕꯦꯟꯗꯧꯕꯨ ꯊꯧꯅꯤꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯀꯪꯂꯩ ꯃꯄꯥꯔꯤ ꯃꯃꯣꯝ ꯏꯔꯩꯆꯥ ꯈ꯭ꯋꯥꯏ ꯈꯤꯕꯦꯛ ꯂꯥꯛꯇꯨꯅ ꯋꯥꯇ ꯄꯥꯗꯕ ꯑꯃꯗꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯅꯕ ꯄꯨꯟꯅ ꯊꯧꯅꯤꯃꯤꯟꯅꯁꯤ ꯍꯥꯏꯅ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤꯗ ꯂꯩꯕ ꯑꯍꯜꯂꯣꯟ ꯑꯉꯥꯡꯂꯣꯟ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯅ ꯏꯒꯜ ꯑꯃ ꯊꯧꯕꯥꯜ ꯐꯣꯔꯦꯁꯠ ꯔꯦꯟꯖꯇ ꯁꯤꯟꯅꯔꯛꯄꯗꯒꯤ ꯏꯔꯣꯏꯁꯦꯝꯕꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯖꯨꯂꯣꯖꯤꯀꯦꯜ ꯒꯥꯔꯗꯦꯟꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯎꯆꯦꯛ ꯑꯁꯤ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤꯗ ꯉꯁꯤ ꯑꯌꯨꯛ ꯑꯉꯥꯡꯁꯤꯡꯅ ꯂꯧꯕꯨꯛꯇ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯃꯈꯥ ꯂꯩꯀꯥꯏ ꯈꯨꯂꯥꯛꯐꯝ ꯃꯃꯩꯗꯒꯤ ꯈꯨꯂꯥꯛꯐꯝ ꯔꯀꯤꯕꯅ ꯐꯥꯔꯕ ꯃꯇꯨꯡ ꯑꯍꯜꯂꯣꯟ ꯑꯉꯥꯡꯂꯣꯟ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯇ ꯁꯤꯟꯅꯔꯛꯈꯤꯕꯅꯤ ꯇꯨꯡꯗ ꯀ꯭ꯂꯕ ꯑꯁꯤꯅ ꯎꯆꯦꯛ ꯑꯁꯤ ꯅꯤꯡꯊꯤꯅ ꯊꯝꯂꯕ ꯃꯇꯨꯡ ꯊꯧꯕꯥꯜ ꯐꯣꯔꯦꯁꯠ ꯔꯦꯟꯖꯀꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯂꯧꯈꯠꯇꯨꯅ ꯉꯁꯤ ꯑꯌꯨꯛ ꯏꯔꯣꯏꯁꯦꯝꯕꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯖꯨꯂꯣꯖꯤꯀꯦꯜ ꯒꯥꯔꯗꯦꯟꯗ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯔꯤ ꯌꯨꯅꯤꯚꯔꯁꯦꯜ ꯐ꯭ꯔꯦꯟꯗꯁꯤꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟ UFOꯒꯤ ꯍꯣꯂꯤ ꯐꯤꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯤꯌꯥꯝꯅ ꯑꯟꯗ꯭ꯔꯣ ꯃꯩꯍꯧꯕꯝ ꯍꯥꯏꯔꯒ ꯈꯪꯅꯕ ꯄꯅꯝ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝꯗ ꯏꯔꯥꯠ ꯊꯧꯅꯤꯕꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ UFOꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯕꯇꯥꯂꯤꯌꯟ ꯀꯃꯥꯟꯗꯔꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯂꯥꯛꯄ UFOꯒꯤ ꯃꯦꯝꯕꯔ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ UFOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯆꯦꯠꯁꯤꯟꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯃ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯄꯥꯎꯖꯦꯜꯂꯛꯂꯤ ꯕ꯭ꯔꯥꯏꯠ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ BYO ꯑꯪꯊꯥꯅ ꯁꯤꯟꯗꯨꯅ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯒ꯭ꯔꯥꯎꯟꯗ ꯆꯠꯊꯔꯛꯈꯤꯕ ꯑꯅꯤꯁꯨꯕ BYO ꯇ꯭ꯔꯣꯐꯤ ꯃꯅꯤꯄꯨꯔ ꯑꯣꯄꯟ 5A ꯁꯥꯏꯠ ꯃꯦꯟꯁ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟꯠ ꯏꯪ 2025-26ꯀꯤ ꯉꯁꯤ ꯁꯥꯟꯅꯈꯤꯕ ꯄ꯭ꯔꯤ ꯀ꯭ꯋꯥꯔꯇꯔ ꯐꯥꯏꯅꯦꯜ ꯃꯦꯆꯁꯤꯡꯗ PUBG ꯌꯨꯅꯥꯏꯇꯦꯗ ꯑꯪꯊꯥ ꯑꯃꯗꯤ ꯃꯇꯥꯏ FC ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯒꯤ ꯉꯁꯤ ꯁꯥꯟꯅꯈꯤꯕ ꯃꯦꯆꯇ PUBG ꯌꯨꯅꯥꯏꯇꯦꯗ ꯑꯪꯊꯥꯅ YFC ꯌꯥꯝꯕꯦꯝꯕꯨ ꯄꯥꯟꯖꯜ 1-0ꯗ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯑꯗꯨꯒ ꯃꯇꯥꯏ FC ꯑꯃꯁꯨꯡ ꯄꯟꯊꯧ FC ꯑꯪꯊꯥ ꯑꯅꯤ ꯁꯥꯟꯅꯈꯤꯕ ꯃꯦꯆ ꯑꯗꯨꯅ ꯑꯄꯤꯕ ꯃꯇꯝꯗ ꯒꯣꯜ ꯑꯃꯃꯝ ꯆꯟꯅꯗꯨꯅ ꯗ꯭ꯔꯣ ꯆꯠꯄꯗꯒꯤ ꯄꯦꯅꯥꯜꯇꯤ ꯁꯨꯠꯑꯥꯎꯠꯇ ꯃꯇꯥꯏ FCꯅ ꯄꯟꯊꯧ FCꯕꯨ ꯒꯣꯜ 3-3ꯗ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯉꯁꯤꯒꯤ ꯃꯦꯆꯁꯤꯡ ꯑꯗꯨ Y ꯇꯣꯝꯕꯤ TH ꯔꯥꯖ ꯑꯃꯗꯤ Y ꯃꯣꯍꯤꯟꯅ ꯃꯊꯪ ꯁꯤꯠꯅ ꯆꯤꯐ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔ ꯑꯃꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯀꯨꯝꯖꯥ ꯏꯪ 2026ꯇ ꯄꯥꯡꯊꯣꯛꯀꯗꯕ ꯃꯥꯏꯄꯥꯛꯄꯤ ꯃꯦꯃꯣꯔꯤꯌꯦꯜ ꯐꯨꯠꯕꯣꯜ ꯇ꯭ꯔꯣꯐꯤꯒꯤ 3ꯁꯨꯕ ꯑꯦꯗꯤꯁꯟꯒꯤ ꯃꯥꯡꯒꯣꯏꯅꯅ ꯉꯁꯤ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯀꯤꯂꯣꯃꯤꯇꯔ 10 ꯁꯥꯡꯕ ꯂꯝꯁꯥꯡ ꯂꯝꯖꯦꯜ ꯑꯃ ꯆꯦꯟꯈ꯭ꯔꯦ ꯂꯝꯁꯥꯡ ꯂꯝꯖꯦꯜ ꯑꯗꯨ ꯋꯥꯡꯖꯤꯡ ꯀꯣꯗꯣꯝꯄꯣꯛꯄꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁ ꯃꯄꯥꯗꯒꯤ ꯍꯩꯔꯣꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯊꯣꯛꯆꯣꯝ ꯔꯥꯙꯦꯁ꯭ꯌꯥꯝꯒꯤ ꯂꯣꯏꯅꯕꯤ ꯊꯣꯛꯆꯣꯝ ꯑꯣꯡꯕꯤ ꯕꯤꯖꯌꯂꯛꯁꯃꯤꯅ ꯂꯝꯊꯥꯈꯤ ꯄꯨꯟꯅ ꯂꯝꯖꯦꯜꯂꯣꯏ 100 ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯦꯟꯈꯤꯕ ꯂꯝꯁꯥꯡ ꯂꯝꯖꯦꯜ ꯑꯗꯨꯗ ꯃꯁꯥꯒꯤ ꯆꯍꯤ 69 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯅꯤꯒ ꯃꯁꯥꯒꯤ ꯆꯍꯤ 10 ꯈꯛꯇꯃꯛ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃꯒ ꯁꯔꯨꯛ ꯌꯥꯈꯤ ꯃꯁꯥꯒꯤ ꯆꯍꯤ 61 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯅꯤꯡꯊꯦꯝꯄꯨꯈ꯭ꯔꯤ ꯃꯃꯥꯡ ꯑꯌꯥꯡꯄꯜꯂꯤꯗꯒꯤ ꯅꯍꯥꯛꯐꯝ ꯁꯅꯥꯇꯣꯝꯕ ꯑꯃꯁꯨꯡ ꯊꯥꯡꯃꯩꯕꯟ ꯍꯤꯖꯝ ꯗꯦꯋꯥ ꯂꯩꯀꯥꯏꯗꯒꯤ S ꯊꯣꯏꯕꯅꯤ ꯑꯗꯨꯒ ꯃꯁꯥꯒꯤ ꯆꯍꯤ 10 ꯈꯛꯇꯃꯛ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯂꯄꯨꯄꯥꯠ ꯇꯦꯔꯥꯗꯒꯤ ꯅꯣꯡꯄꯣꯛ ꯉꯥꯟꯕꯅꯤ ꯂꯝꯖꯦꯜꯂꯣꯏꯁꯤꯡ ꯑꯗꯨꯅ ꯋꯥꯡꯖꯤꯡ ꯀꯣꯗꯣꯝꯄꯣꯛꯄꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁ ꯃꯄꯥꯗꯒꯤ ꯋꯥꯡꯖꯤꯡ ꯀꯩꯊꯦꯜ ꯋꯥꯡꯕꯜ ꯑꯃꯗꯤ ꯈꯥꯡꯉꯕꯣꯛ ꯐꯥꯎꯔꯒ ꯊꯧꯕꯥꯜ ꯑꯊꯣꯛꯐꯝꯗ ꯂꯩꯕ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ DC ꯑꯣꯐꯤꯁꯀꯤ ꯒꯦꯠ ꯃꯄꯥꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯋꯥꯡꯖꯤꯡ ꯀꯣꯗꯣꯝꯄꯣꯛꯄꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁ ꯃꯄꯥꯗ ꯂꯝꯊꯨꯡꯐꯝ ꯑꯣꯏꯈꯤ ꯂꯝꯁꯥꯡ ꯂꯝꯖꯦꯜ ꯑꯗꯨꯒꯤ ꯑꯣꯄꯟ ꯀꯦꯇꯦꯒꯣꯔꯤꯗ ꯃꯣꯍꯝꯃꯗ ꯑꯕꯗꯨꯜ ꯔꯖꯥꯛꯅ ꯑꯍꯥꯟꯕ ꯃꯣꯍꯝꯃꯗ ꯔꯍꯤꯁ ꯈꯥꯟꯅ ꯑꯅꯤꯁꯨꯕ ꯑꯗꯨꯒ KH ꯑꯇꯣꯝꯖꯤꯠꯅ ꯑꯍꯨꯝꯁꯨꯕ ꯇꯥꯈꯤ ꯀꯦꯇꯦꯒꯣꯔꯤ ꯑꯁꯤꯗ ꯀꯣꯟꯁꯣꯂꯦꯁꯟ ꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯂꯝꯖꯦꯜꯂꯣꯏ 8ꯇꯁꯨ ꯃꯅꯥ ꯄꯤꯈꯤ ꯆꯍꯤ 90ꯒꯤ ꯃꯊꯛꯀꯤ ꯀꯦꯇꯦꯒꯣꯔꯤꯗ ꯃꯣꯍꯝꯃꯗ ꯏꯝꯇꯤꯌꯥꯖ ꯔꯍꯃꯟꯅ ꯑꯍꯥꯟꯕ ꯃꯣꯍꯝꯃꯗ ꯒ꯭ꯌꯥꯁꯨddinꯅ ꯑꯅꯤꯁꯨꯕ ꯑꯃꯗꯤ H ꯁꯨꯕꯥꯁ ꯆꯟꯗ꯭ꯔꯅ ꯑꯍꯨꯝꯁꯨꯕ ꯇꯥꯈꯤ ꯑꯃꯔꯣꯝꯗ ꯆꯍꯤ 50ꯒꯤ ꯃꯊꯛ ꯚꯦꯇꯔꯟ ꯀꯦꯇꯦꯒꯣꯔꯤꯗꯅ N ꯁꯅꯥꯇꯣꯝꯕꯅ ꯑꯍꯥꯟꯕ ꯑꯃꯗꯤ S ꯊꯣꯏꯕꯅ ꯑꯅꯤꯁꯨꯕ ꯇꯥꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤ ꯍꯩꯔꯣꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯊꯣꯛꯆꯣꯝ ꯔꯥꯙꯦꯁ꯭ꯌꯥꯝꯒꯤ ꯑꯄꯣꯛꯄꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯊꯣꯛꯆꯣꯝ ꯃꯥꯏꯄꯥꯛꯄꯤꯒꯤ ꯃꯤꯡꯗ ꯀꯠꯄꯅꯤ ꯂꯤꯂꯣꯡ ꯁ꯭ꯄꯣꯔꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ LSAꯅ ꯁꯤꯜꯂꯒ ꯊꯥ ꯑꯁꯤꯒꯤ 38 ꯐꯥꯎꯕ ꯆꯠꯊꯒꯗꯕ 11ꯁꯨꯕ ꯂꯤꯂꯣꯡ ꯁ꯭ꯄꯣꯔꯠꯁ ꯋꯤꯛ ꯉꯁꯤꯗꯒꯤ ꯂꯤꯂꯣꯡ ꯎꯁꯣꯏꯄꯣꯛꯄꯤꯗ ꯂꯩꯕ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯀꯣꯂꯦꯖꯀꯤ ꯁꯥꯟꯅꯕꯨꯡꯗ ꯍꯧꯗꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ SDPO O ꯑꯖꯤꯠ ꯂꯤꯂꯣꯡ ꯁ꯭ꯄꯣꯔꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯜꯍꯥꯖ ꯃꯣꯍꯠ ꯑꯕꯗꯨꯜ ꯍꯩ
Lilong Haurebi College ke Principal Professor Muhammad Abdul Sattar Saha amati BJP Manipur Pradesh Minority Morcha ki President MK Aksar Alina maru oiba mitunglen sing oina sarukyaki Team Kunmari na knockout basis ta sanagadaba 9A side football ki ahanba match NYCB Lilong Chingkham Makha amati LCIC Lilong Mairen Kun Anina sanaki match aduda LCIC na NYCB bu goal ahum amada maiti bapiki Thauramadu mari leinana LSA gi General Secretary Administrations Muhammad Ayub Ali Nahai Lilong gi haurakliba naha sing mayai ka bachinjak tagi lapthok hanana bagi pandamda Lilong apun bagi oiba sports week asi pangthokpani LSA na sanaroi kaya puthokki bagaloinana mioi chani kun hena lenga ki thabak phangkhre Makata nasu apaba amadi masak naiba sanaroi kaya puthokpada achoba thodang lawkigani haina mahakna phongdokhi